Welcome to Real Voice. Qatar da chathariba Football World Cup asida December 5 ta haibadi Monday numit asida Brazil ga South Korea ga sanaragani. Masida Brazil gi oina harau pau amalai. Madudi Neymer Jr. injure oikibadu phare fit oire sanaba yana leire. Neymer yaubuna Brazil gi players singki confidence amuk hengat kani haina thajanari. Hojik Neymer training haure. Neymer Serbia ga sanabada injure oikibani madugi matungda match ani haukre Switzerland ga makoi ga amadi Cameroon ga masida Neymer yaukide Cameroon nadi Brazil bu pohan biramki Neymer gi yet ki khongda injure oibase matam sanglakle phai sanai hekta muksoki makoi gi coach titena high training session da complete Neymer fit oirabadi South Korea ga thengnabada soidana yaurani sini Brazil gi afaba player ani Telis amadi Jesus su sokpana maram oiraga sanaba yatri 1990 gi FIFA World Cup da Brazil pre-quarter final da maithiraga thoki Side amada Argentina yangna out oikhigadra khannaba hawrure ahanbamakta Arab ki khutta makoi pokibata hawjikti form da lakre mathang amlaktuna yokhatkre Messi gi fajaraba form amada hawjik leire Messi gi matengna nahan Australia pohuki angakpawati Messi na Maradona ki record Thugaikhre nahan Australia ga sanaba aduda Messi man of the match phangki amasung madugi match ado magi oina lising suba match ni Hana Sanakiba World Cup singda pre-quarter final Sanakiba Yaurabasu Messi goal Tokidi Nahan Hanbani Masiga Loinana Maradona ki record Mana Thugaikhre World Cup the Maradona ki total goal Nipani Messi gi mapan sure aduga nupa amagalairi makoi leibaki Batistuta magi World Cup goal total tarani Argentina na handak matang amduna salaba aduga Messi na goal toradi Batistuta dagi hen kibayana leiri Side of the Brazil gi legendary player Pele gi condition yamna fadre mahak hospitalized oikre football taibangda mayamna khangraba star ama ken kibagi mong da lakre hojik sanariba player singna masigi power setaraga nungai nadi prayer tonari Brazilian news source amki matungina Pele gi hakchang gi part kharadi work tawdresini Maradona Pele bu khangdaba kana leibage Pele bu king of football hainari bani Russia Ukraine ki matang do matek amatanga US ki diplomat amana hai Russia ki president na Ukraine ki yum khuding dagi electric muthat na balak nari winter season ki sathiraba timing asida masiga loinana US ki diplomat asina makhata na hai President Putin lan ase loisinaba sengna wakhan khandi peace talk to bagi wakal khan bagi mahutta wara sibu barbarism ki anoba level amada puduna satpa pame amaram the President Zelensky na appeal tawri Russia ki orthodox church Ukraine de lairipa do ban taunaba maramdi charge singi matangda hanadagi wa gangda palai makoi Russia ga hojik Russia ga thindaraba sida ban gi wafam thamlakpani Wall Street Journal gi paw matungina President Joe Biden hai mahak Russia gi president ga wa ngangda ba pami kariguma mahakna lana se loisinning ba pamlabadi masigi reply da Kremlin dagi paw thoraki makoi na lana se chattabana hena pami Ukraine gi phibam winter sida yamda sathiba gi wani hojik pawda Ukraine gi mafam kaya amambada leiri amasung Russia na marakta missile amadi air strike to lepte western countries singa lana se loisinning bagi apamba haurakle adu Russia na makoi condition leibe sing mapung phadri pawa tokpagi wa leiti hairi ngasi Iran da makoi gi mi mari heng to dun hatkre makoi gi maral Israel gi intelligence loop ka manung de yanraka leibak ki phatra basilam mi asini So thanks for watching ngasi gi World Cup ta kanana thoiba madugi matang da hayeng